tare oza tare okay okay adudi oza akhoi gi program se oza gi anodong paitho okay okay yamre okay okay oza thorum haunaba tawsi oza didi ko ihan hanmakada mangan media bu yingbiriba nungsijanaba krista ichinau singpunamako mangan media gi host hoijiriba nobu kumar kaisamna ikutlonadana khurumjari mangan media na leptana chatharakpa manipurda leiba PHURUP singi Aphaba khonjel haina mingthon jabat thoram ngasi marin janba numilasida yamna ikai khumnabada matik charaba aikoigi huzik uzima ibungo mahaki thawul tawduna MEBC haiba adugumlaba chawru misal adugi adugumba oza si phil superintendent oina thabak subiriba ikai khumnabada ming oina panjarabada Rev.Thangjhonson akoi ngaijang akoi rakta leire ozabu ihana na oza mangan media na ozabu ikai khumnabu chabula na ozabu khurumjari oza thank you okay oza yam ngai jare oza ngasi yamna tang matam masida oza ga ha unaduna wari sanabagi khudong chaba aduga ngasi ma oza manipur lairiba PHURUP khudimangna paite lonsi karino karmai tawi haibase mipum khudimangna khangani aduga ozagi asugumba paite lolasina mapu ibungobu karmaina thagatli haibudusu khonjelasina mapu ibungobu koina yamna thagatpagi khonjen tabigani nuaire oza hojikti ozaga wari haktang sanabagi khudongchaba lawjege ozagi chanbiduna ozagi ming aduga ozagi leifamna chingba khitang haibi oza ozagi ming hoi thagachari aigi ming Thangjhonson kawi aduga aigi pongna pham haiba taragadi chingi Burma Myanmar gi border site ta ngaljang haibagi chingi khongang dani aduga hojik ai imphal gi meitram mapham aduda MEBC gi mission field gi luchingba ama oina isor gi thogal tawjarabani aduga ai nupi thire aduga angang mari leijaraga aduga hojik isor gi thogal duda field supervisor oina thabak chatharibani jentharibani ozara hojik field supervisor na thabak subiri base oza maitai evangelical baptist church hybro oza kamaina maming do oza matang MEBC gi wan thokse habiyo oi maming sidi maitai evangelical baptist convention haina kobani okay hanadi oza maitai evangelical christian church hybro oza han mo oram base oza haiba matam su le ramba yai oi ahan ba angan matam da evangelical convention church haiba okay convention church haina lebira me ari matam da dioza hojikti maitai evangelical maitai evangelical baptist convention haina ekoi thawul tawbiriba ozani ngasi nimidang du unare se ozagi family se oza akoina adum ozagi ngaijang sidagi na oza adum leirakpra adugo ozagi settle tawbase oza karawai jaga da oza maruina hojikti yum se karai da leire oza aigi ima ipaga leiminamadi new lamka bengwam dani aduma phamaduda ichanupa ani leiri ai khoi sida ichanupa amaga mamaga akhoi ahum isunupa amaga leiminare okay oza yam nungai jare oza adu paiti gi oza chorak pa oza genealogy haitare genesis haibase oza khajitang oza paiti gi horpagi paite PHURUP che horpagi matang da oza the genealogy of paite oza khitang haibi oza paite gi genealogy se paite haibasigi arthadi chatliba haibagi arthane oza ahobodagi kare haigani China dagi thoraga Myanmar da Chinuin da laraga aduga Manipur South dagi changlakpa akhoi jat se mina akhoi koi chat pa Abraham su mafam dagi tongan ma chatliba adugumna akhoi paite haibagi si chatliba mini haibagi ko aduga akhoi paite haibasidi jatsi khara tongan bani haibatare oibatara gasu Myanmar da leiba tidim chin haiba aduga Manipur da chingi jati tongan basu lonsu
amaga mayam se khangnabagi maramna adugi marakta paite se khoi kaya yamde population dadi paite mak lon ngang na BCD khoi charge tagi population oina lising humpu tra gumba khakta oiram kani oza paite da oza lising humpu humza khata ngai re oza ko ado oza Mizoram da so oza paite si oza notice kutung so edai da so khara leiba male oza ko leire Mizoram da su leire hoi Myanmar da su leire hoi hoi okay yeah oza yam nungai re oza ado paite gi oza haupagi ipai pu sing gi oza mythology se oza kitang hai bi oza karamaina paite si haure e hai bi oza mythology kitang hai bi oza mythology the mythology of Paite oza ayambadi Paite se animism haibatare Christian nate aba hoi aduga koina lai khurumba natraga kari haigani puja toba adugumba zatini tase na mythology maktadi aina chu thoidong na su hendong adi khangba nate hoi batare desi ipu ipa sing se kaino lai tongan ba khurumba zatni iswar khangdaba hoi adugumba me oza Paite si karamba sahi degi oza isoi wai si thunge oza ingso 1910 duda 1910 da Mizoram dagi ko Watkin Robert Wells di gentleman ama pahang aman duna Mizoram changdaduna Mizoram dagi kaino Manipur South Manipur makhalom da senvon da changjar duna adudagi akoina Paite jati na isorgi wabau tar phangrabani okay oza aduga MEBC se oza saurangna maitei gi marakta project tor ku sahi kyamti sore oza maitei gi marakta maruina EBC makna akoi Paite jati makna subase hauji 1967 da hoba male 1967 kuire hauji se yankhei mari suba chahi oiramba male hoi oza hoi adu oza hojik si oza maitei singi church ti oza kayam development leire oza koi MEBC maktadi church haina thon laba taramari oire aduga fellowship inong na horakpan mapan suraga kun humdoi hojik ai station kun humdoi haiba tare church chinglup kun humdoi da mafam kun humdoi da thogal tawjabani hojik yap namngai jara oza thank you very much yam ngai jara yengbi oza akoi mayam ngsi bita phambi ri oza Thangjonson asina haibi ri basi kai mate khoi nungsi pham thokpno mangdra leiriba maite ekhoi gi ichinaw sing thawai daran khom phangriba singbo sahi yankhai mani chupna Paite ichinaw singna isoge pho pau sandoktuna awaba kaya khangduna adai chagadaba kaya chadadana setaba kaya setadana maitei leiriba PHURUP sing asibu ibungo maki pho pau phangnabidamakta ibungo maki pho pau gi khonjelda si tananabidamakta sahi yankhai ga mari chupna thagul tawbiriba adugumlaba PHURUP amani maramadana ngasi nimida ngasida oza asina makhoi makki londa ibungo maki pau sundokpagi thoramadu mayamda lanthokse hojikti ozana ozagi lon makto pau sundokpigani adu lor matungda maite londa khara jis pibigani oza matam lobida se oza pau sundokpira si Paite londa hoi thank you ahan bada Paite londa ngangbagi mamangda aina maite londa khara hoi nungsi jaraba maite jati pokna phalamda masigi manungda leiriba migi marakta karamaina isorgi wapause tahanjabano aduga karamba pollum leijaraga karamba maongda isorgi thogal se hobano haibasi se ei mayamgi mamangda thamjaningbani asida 1967 haibadi adu chahi duda ai hoina Churachandpur dagi lamka haiba hojik ahobodagi lamka ni kona Churachandpur haiba maming thonba Manipur state tagi ani suba town oiba Churachandpur da lamka da I singlup amadi leirambani ma hoise upper lamka haina thonba I leikai amaduda ma hoina porlum leiduna EBC ai hoi Paite jati na isori wapause mayamna takhre adugi maramna Burma da tore Nepal da suthare Karbi jati da Assam da suthare Dimaji da natraga Arunachal natraga na Sikkim ayambadu
tongan tongan bazat kudingna isor wahi se tagadabani hai bagi potlum lei bagi maramna moina isor gi ministry se horam mani adu matamadu da charge na lingkhat charge na horakpa natana potlum asi se mi mari mangadang makoina marup saraga adu da makoina di missionary tharase wapau phongdok ka doba thadok rase haina makoina wasak lojabani adu da nambol da di thiengi haibasi nupi akoi paite gi mi maming sunataba thiengi haibasi tharami aduga kumbi tera khongda Mr. Seidou haibadi tharam mane aduga moirang khunouda akoina lalsang haibadu nupa amadu tharam mane makoi se mi ahum se EBC paite jati duna akoi pongminnaba iramdam duda akoi meiti jati nungsi jaraba marakta wapau sandong na bai thadok pane sida aina lowjaning badudi akoina wakhan duda azamadi akoi paite jati se ching dagi lakpagi maramna i maitai lon se kaya heitabani aina su noina taramgani aina hojik ngangliba makhon su chumde chumna thoidong na hendong na su heitabani oirasu masana tabagi maramna akoi maitai lon na ngangjaba aduda aina sidagi akoi paitena ihau haubaduda makhoi gi potlum oina lon khangdrasu moina thamoidagi akoi meiti jatina isor gi wapau se ta daba khallakan dadi potlum leiba tan janing bagi maramna makhoi gi areiba paisa se khaineraga lon khangba mi se thengi haiba lalsang gumba seido haiba gumba se paite na taba misu makhoi da wapau sandok piu haina burden potlum lei bagi maramna moina tharam mani adu se aina yamna thawai yauna i pandam oi example oi haina paitegi pioneering mission da adum warida khangjaning mani aduga charge na han baduda potlum oina lodrasu individual mi maranaina potlum le ramba taragadi mari mangasu punlaga missionary thaba thabak se moina horamba se yam pandam jaba haitare example tam janingai lere haida khangi adugi mathangda akoi meitei gi marakta jiri side adugi bangai haiba area maduda u khaiduna chinga lamgi u achu choba so u machet khaiba mi maming se noyon sing haibane ma noyon sing na chingi paite gi khungang da u khaina na bagi chatlam mane adu makoi gi na church member sing na loan kaya heitrasu noyon ngonda uncle hojik pastor oiraba ma se hojik hingli bani ma gi wari se khoina khangning radi context to ba yagani pastor noyon ikai khumna pastor noyon se mami gi lamda paisa tanduna u khaina na bagi changba matamda moina isor gi wapau ta hanba matamda u khaiba mi se evangelist oina on lamba masu isor gi nungsi na phawba matamda magi thabak u khaiba thabak se thadok tuna isora changjaduna missionary oina changjabani adu khang natana mana missionary thabak wapau sandok pa magi masagi migi marakta wapau sandok pa matam duda mathangda girani thamna pokpi dagi hojik retire toba akhoi gi paitena nungsi chanbi duna support pibi ba isor gi wapau sandok badula pastor girani ne leire adu mathangda pastor ibobi hojik nambon da leiba masu pension chatkhre mokhoi ani natraga hojik thobal da lehoriba pastor pension mamingdi saitra makhoi di hojik pension chakhre hojik lehoriba I hoina support pibi ba worker su leire aduga mokhoi na pastor noyon dagi pastor girani ibobi adugi mathang chathaduna ngasi phawbada hoina khoi paite jati duna khoi ichini naw khoi meiti jati maraktadi isor gi thowal se lep tabida ngasi phawbana itattatana toba continue tawjamani adugi marakta aina ngasi numida ngasi da mayam gi mamangda thamjaningba amadudi awang pot sangbam haiba mafamda su case naba thamlambani aduda phayeng haiba lam amaduda su
Reverend Nila Chandra masu leiragani moina su taram basu yai aduga mokoi ani se hojik independent oina mokoi na lep bani EBC na mating pangba natrasu mokoi masa marom dom lep chanuna moina I charge se hojik leiram bani aduga wabagai tu di lam loduna Reverend Naba Chandra manasu ishor ki thogal toba hori charge phaubarsu akoina saduna sangaduna makhoi ji hojik se lei khibra hinglibra mutbra akoina thoidong nadi kadi kaya di khangde adu khangna tana thobal kuno phaubaduda kungang aduda evangelist dananjoy haiba nupa maduna su ishor gi thogal tawram mani school saduna aduda ishor gi witness tawram mani adu makhoi se hojik tadi EBC dagi marom dom lep chuna akoina kaya moidi hingbra leiki dabra haidesu khangdaduna akoidagi moida khaina khibani hojik se school amadi lehori bathiam konjinda junior high school amadi leiri adusi hojik EBC na senli ba haise yengsin bi ba church amani adugi maramna sigi marakta hojik se akoina hoi meitei jati marakta ishor ki thojal kaya pukning changna thawai nauna chingbiraga tambiraga toba taragasu ayam baduda awabadi leiramani maramdi loan dasu kaya thoidongna heibana na jade oirasu ishona mipum khuding jatpu khudingda wapau sandok kadabani ta hanjagadabani sebok sem gadabani haibasi se ishor gi yathang in daba yade haibagi potlum leibagi maramna ngasi phawada ai hoina su mai pakpa paktaba khandaduna nungsi channa hojik se ishor gi thogar ai hoi me tegi marakta tawjabani adugi maramna singlup denomination kaya na su ai hoi me tegi marakta di ishor gi thojal kaya tawre oiba taragasu hojik matam dadi hoi me tei si se marom dom lepa ma hoi chau khali masamang na wapau sandoi haibagi sidi kaya se luna leiri hadok pamisu singlup kaya nasu hoi meite marakta toba si se ma hoi se marom dom lepa ngamdabinna ahobadi ngasi phawbada spoon feeding tanle wajare hairaga hadok pamisu kaya lei adugi marakta hoi EBC se leptabida ngasi phawbada hoi na chingbi ba tambi ba thadok taba yade haina thabak di tawrambani haibasi se ngasi numidang da tanja ama lojaraga loan heibasu heitrasu akoi paite PHURUP haisera kangbu singna akoi nungsi jaraba ichininaw meiti marakta thabak togal toba se sumaina aitian takna mayam gi mamang da thamjaning bani thagachari thank you za thagachoyo za hojik oza no haibiu ozagi londa dum topic hogi yare oza aigi wakhanda sumaina leiramani audience haibasi se mayam se akoi paite oigadra akoi meiti jati oigadra ma khoi na aigoi gi lon phawdradi kaya kanagani haibagi wakhanda leirambagi maramna su paite londa aishor gi wapauta thamjabase amaromda wakhandadi kaya kanagadra kanaroidra di khalambadi leirambani okay thank you kipa hoi kasa tunita kina angai ke mitian athei ke hiam paite nam pana representative khata ai gospel message puang khethi de kom zia kina nave kuna ngai ke tu te teng tengi to pa jesu christ minana chibai ka hon bu kai Christian ai kele church singlup church aom chianga kha anna sep ding poimo masapen penle first priority alo theilawa in a sep ding poimo pen hi tunita kina tom chik tak wina gen ka uta wai tu banghia mi chile gospel mathai chapter 28 verse 19 18 19 20 somle gyat somle kwa somni simkhat na ka hon nei ding
phát hiện thui ngài khi điên hút chín Giêsu tu akiang wa ahonga amau tu ahau pia lấy lệ vana thu này na tiếng tiếng cái kiang pia cái hita wai zia kin kwanun lan nam chia pan nung zui te bolun la pa lệ tapa lệ khasiang thâu minin baptisun la thu con piak tiếng tiếng pom ding in thu hilun wan ngayun cái khăn tonin khovel to pain leng na kiang wa kom ziel ding hi achi hi topa na ilai siang thâu sim te athakina itana hon vol sol sakta hen tunita kina tom chika audience ngai he tu te kianga lungsima i ngai tu athak dinga ka de ma gospel tan chin tamlo gen khiat na ine no pai le khat na ding ina pathianina John chapter 3 verse 6 na khovel ayin ma huchina atapatang nei suna pia hi kwa pyo ama ging ta tu mang thang lowa tang ton hinna ani thi na dingin china John 3:16 ana an ge nei mi ting man that lowa tang ton hinna ani thi na ding agel tu pa tu pathia na hi why zekin hia eat na ga soina wai tan jin hoi tang ton hinna thu tu zat nam go into the world and preach the gospel Mark 15:16 again bangina nam ting kianga chichi kianga mun chi apai dinga gospel tang thu pha puang za dinga Jesus Christ ina ya hi the greatest commandment of Jesus itopa na athupiak lian pen ya hi manina Christian church sabtuam hi na individual mimal hitaleleng yaitu seplo thailo it's a command imperative grammatical genle hang yaitu imperative mood ahia master ai kele a commander ina a disciple a followers de kianga athugen bangai why zekina imiti Christian chi sabtuam chi na yaitu sep nge ding alo thailawa pathiani na mo puak na hon pia hi chi tunita kina athakin manghil keile ham bangzia khia mi chi le all power is vested to Jesus Christ pathiani na cross a sikina chi nunga phuma o ma ni thumne thonon khin ta hi manina tatnana sep ting zo khin ta manina thunei na all power ting kha Jesus Christ puta omai why zekina Roma every knee shall bow every tongue confess before the throne of Jesus ni khat chianga Jesus Christ ma ya ding chiat ding vai hom saka om chiat ding hi zekina yai tan chin hoina sep na kwa man ke kaptel khathei ke kapang ke chi thei lo ding ai why zekina go yai chu payun wanun chatlu sebok semu chi kha ilai siang thowa seplo thailo dinga pathiani na hon thu pia ka hi chi tunita kina athakin anna za kha meeting tengina manghil keile hang chi dei wai sai saptuam khathia gingtu khatia evangelism gospel hilson na gospel email sen paiso na dinga khatma ma leng pan nai ni kha kele tu yai lai siang thowa jesu na athup yang manglo disobedient Christian ai kele church leng accept ding a principle ding kha sem khalo a core sem khalo hi khading hi paise kina tunita kina yai jesu Christ thupya ki imana yai na hi accept te ding hi chi tunina athakin phok thak leng chi ama sa pena kat gen nuama ani na ding na yai jesu Christ ina promise akoya a promise to verse 20 ngayun kei khan tonin khovel to phain leng na kianga kom jeling I will be with you always till the end of these ages yuk asigi loi ba how ba aina na khoi bu loi na gani kei kha very sweet promise kwate kianga he promise om hiam gai thu chiam om hiam mi chi le gospel
propagation gospel gain meeting yang pathianina his presence a ompina kha avwal zona kha tang sagi gedinga hi ache meeting tingina pathian ompina pathian khamwan na ki poimo why is a church I ke family I ke le society apoimo pen chu Jesus Christ gospel miti namchi kya gain na septe sem le hang pathianina to bang na sem namte ompi dinga hi zon le isaya kana sem nom lo namte chu suk timita om dingwa hi achi any nation who doesn't like to serve the God will be perished why is it nam khem pewina yai pathian hingna ha isep ding hi pathianina hon promise hi chi tu ni na athakin manghi kele hang chi dei wai ka sa ani na aziak chu mi teng teng nam teng teng ina pathian ompi na God's presence ha ipoi mo hi sia kina why is it kina church ai kele sabtuam ai kele individual ai kele department atuam tuam denomination hitale organization hitale hiai gospel puan jang na hena nalian zo khatma maleng lawai why is it kina yai chu Jesus Christ ong painon masya ging tu teng tengina ina sep ngei ding na poimo pen ahi it's a command why is it commander ina anung zuite kya command hi zia kina yai hi imperative hi zui lo thailo gelo thailo it is compulsory why is it kina gospel hi kalsuan kya gen ding hi ai namte kya hi lawina ikianga mi ti bang na septilai buet chiang ina bung khatna Jerusalem Judea Samaria uttermost part of the world almost phatan phai gen zak dinga pathian ina hi gospel hon pia kai manina tunin to gospel tangkhat te pe maina pathian in ahon pia a mandate akuman hi sem chiat ding ina tunina ilung sim te pela chi dei waisa pathianin minam te adop ka sanga nam gam khanto na mason kalsona ding ina ai gospel tang ton hinna thu hi michi nam chi kyang again ding to pa hon thupia ki angai khete ting tingina ke kyang aleng ge na hi chi mo puang na line na hi thekna lam lama FMPB principle again ma banguna go or send nang na pai di ahi kele asol tu supporter na pandia gospel promoter ai pandia achi ma bangina tunita kina yai audience ngai khatu te ting yai mangal media audience ngai khatu ting appeal nget na ka hon bola propagating the gospel tan chu hoi gen za ki michi na ding to pa hon pia ka hi life style ding hi witnessing evolving hi ikimi kyanga namte kyanga Judea Samaria uttermost part of the world ahi ma bangina ya hi top san ding lenga hi kya ena ga swa lo hiam lo ching lo hiam ading ale top san di he ka vana pathianina imo kwang na hon pia kai zia kina pathianina i te zia kina en leng ama i te i pia ama hong pai non ma sia till Jesus return yai gospel propagation gospel promotion mite kyanga zak sakhi ina poimo pen ina lian pen seblok theilawa hi chi tu zanina athakina thei thakin to bang na sem ding ina nge kisa thakle hang china appeal chalna ahon bola hi to bang azatu te teng ito pa pathianina to bang na sem thei ding ina itan chiata hon bol so sakta hen Amen. Thank you so much. Thank you za yam thagaturi haro phunok chiri za yam phajaba opao ozana thandok pikre apho opao wasi aikhoi da yorok pasi aikhoi na zum singda aikhoi ta sem mo thandok kadabani haibo opao do ozana thambire haiba ma le za aikhoi na su khra dum tabada dum khangjai yam thagaturi haro phunok chiri aduga ozagi pulum du su ozana phajana pulum ma lebi krebamdi 54 years say yang khai mari chupna maitei singi marakta thagul tobo matamda hoji phawada masa matomta lepcharaga
ꯊꯧꯒꯜ ꯇꯧꯕ ꯉꯝꯕ ꯃꯤꯁꯨ ꯌꯥꯎꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯌꯥꯎꯕꯗꯤ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯕꯒꯤ ꯋꯥꯡꯃꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯇꯧꯕꯒꯤ ꯌꯧꯕꯗꯤ ꯑꯩꯈꯣꯏ ꯌꯧꯗ꯭ꯔꯤ ꯃꯇꯣꯝꯇ ꯂꯦꯞꯆꯔꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯄꯥꯎ ꯄꯨꯕ ꯌꯧꯕ ꯃꯤꯗꯤ ꯀꯌꯥ ꯑꯩꯈꯣꯏ ꯌꯥꯝꯗ꯭ꯔꯤ ꯍꯥꯏꯕꯁꯨ ꯑꯣꯖꯥꯅ ꯊꯝꯕꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯉꯥꯟ ꯃꯦꯗꯤꯌꯥꯒꯤ ꯌꯨꯇ꯭ꯌꯨꯕꯄ ꯌꯦꯡꯕꯤꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛ ꯉꯁꯤ ꯅꯨꯃꯤꯠꯇ ꯏꯀꯥꯏ ꯈꯨꯝꯅ ꯃꯇꯤꯛ ꯆꯥꯕ ꯔꯦꯚ.ꯊꯥꯡꯖꯣꯟꯁꯟ ꯌꯥꯝ ꯊꯥꯒꯠꯆꯕꯅꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯆꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯏꯚꯁꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯒꯅꯤ ꯑꯗꯨꯒ ꯏꯟꯇꯔꯦꯛꯁꯟ ꯈꯔ ꯇꯧꯒꯅꯤ ꯑꯣꯖꯥ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯏꯚꯇꯤ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯉꯥꯟ ꯃꯦꯗꯤꯌꯥꯒꯤ ꯍꯣꯁ ꯑꯣꯏꯖꯔꯤꯕ ꯅꯣꯡꯃ ꯀꯨꯃꯥꯔ ꯀꯩꯁꯥꯝꯅ ꯉꯁꯤꯒꯤ ꯋꯥꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯏꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯂꯣꯟ ꯑꯁꯤꯅ ꯋꯥ ꯉꯥꯡꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯥꯏꯇꯦꯒꯤ ꯂꯣꯟ ꯑꯁꯤ ꯏꯁꯣꯔꯅ ꯄꯤꯕꯤꯕꯅꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯃꯉꯥꯟ ꯃꯦꯗꯤꯌꯥꯒꯤ ꯄꯥꯟꯗꯝ ꯊꯝꯖꯒꯦ ꯏꯁꯣꯔꯅ ꯇꯥꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯃꯦꯟ Thank you.